ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ DN Entertainment's ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi channel asina muk puduna lakchariba animation movie asigi mamingna Zootopia film asi IMDb da 10 gi manungda 8 gi ratings fangki Rotten Tomatoes da 98% gi audience score tawbu ngamki amadi Google users singna 90% gi like pikaba computer animated movie amakhakni film asi 2016 gi February 13 da Belgium da release tawki film si nambada $1 million sam ga yankai hena sang namki aduga film asina tan ki box office revenue na $1 billion ama hena tan ki hari film asi gi director Byron Howard amadi Rich Murray aduga film asi gi producer na Clark Spencer film asida maroi ba khonjel langliba mioi kharagi maming pallabada Judy Hopps ki khonjel da Ginnifer Goodwin Nick ki khonjel da Jason Bateman Steve Boko ki khonjel da Idris Elba Pare dudi mayam wari asi liba haujarak lage wari asi liba matamda soi khilan khiba yawrbasu ngakpiyu haiduna mayam gi mafamda nolokna ningsingjari film asi gi ahanba sin asida udiba asi Bani Boro sariba khungang asida Kerot Days Festival ga mari lainana pangthokliba talent show amada angang oriba sa masa sing kharana drama ama sanaduna haukhiba amadi haujik oriba sa singi phibam utun takli Thaina mamangai sahi lising amamuki mamangda sahing saba sasing habadi predator sing asina matu sonba sasing habadi prey sing asibu tamthina ot nairami makoina apikpa asonba sasing asibu phaduna hattuna sathoklami amadi asonba sasing asi yamna tu sonma sona ki ne hinglami haibagi mawong asi utuna drama aduda kai masa amana theba masa ama hatpagi sin asi utuna tagli madu ubada yengliba babuk sing adu mathwai nungaina de Madudagi drama adu show adu makha taraki matam aduda prithvi asi makhal ani thokna khaidoklami sathiba sa sing vicious predators haiba amaga amadi asonba sa sing mik pre haiba amaga asumna khaidoklami adubu matamgi matung inna awonba lakhi tamthiraba sa sing aduna makhoigi tamthiraba licha sing adubu khudum chanba ngamlami haujikti predator sing amadi prey sing adu ingna signa nungsi sanana hingminare Masina sa khuding makta khudong chaba mayam ama piri haiduna Judy haribi theba masa asina so aduda lawduna tagli madudagi yaw masa amana makha taraki haujikti ai khoigi marakta tuson masona hingbagi mahutta mahak astronaut ama oiragani haiduna astronaut na upa helmet ama upsili kabo kai masa amana muk makha taraki aisu haujik sa tanba amuk hanna satlaroi adugi mahutta mahak actuary clerk ama oiduna Tax Department da thabak tawragani haina hairami masidagi Judy haribi thauda yamna leibi theba nupi masa asina makha tarai aihakna khunai asibu hena afaba chawkhatpa khunai ama ohennabagidamak aihak police officer ama oigani haiduna mahaki mathak thangba phi edu lawthoktuna police ki dress setliba adu mayamda utli madu tawada babok mayamdu khubak khunai adubu Gideon Gray hariba red fox lamhui asina kariyamna duna noklaga thebana police banikov Masi khwaidagi pangba wakhaloni haiduna noki masida Judy na makha taraki apikpa wakhal senba nakhoigumbadadi oithokloi haina khanba yai Gideon Gray adubu mafam asidagi miles 113 satlaga sauraba Zootopia hariba city adu laire mafam asida aikhoigi haukhiba ipa ipusingna santi da phamina duna lauthoklammi madudi anyone can be anything haiduna mahakni lauraga so adu loisilli So adu loiraba matung Judy mama Bonnie Hopps amadi mapa Stu Hopps ka loinana thuragi mapa na hairagi rabbit amana police officer oiba haibase yamna khudung thiningai ni iban oithoktaba phawa yai hojik phawda rabbit police officers amata leitri haina mahakki mapa na hairagi masida Judy na adu oirabadi aina ahanba police officer oiduna world ase better place ama ohengani haiduna sungduna hairam mapa na muk makha taragi Nahakna world ase better place ama ohengi harabadi carrot farming su tawba yaina masida mama na mating pangsilagi napa na hariba ase summi nahaki nabung nase saniga humphudra manga makhoi su carrot farming tawri carrot farming habase yamna noble oiba profession amani haina wari leadingai Judy na Gideon Gray hariba red fox masa aduna yaw masa kharagi matung inaduna satkibadu mahangna uraklami Madudagi mahagna u amaki marumda lumduna Gideon Gray na yawsing adudagi ticket sing adu namduna molliba adu mahagna uraklami Madudagi Judy makhoigi manakta changchilagi aduga Gideon Gray da makhoigi ticket sing adu pithoko haina lauragi
Gideon Judida muk onsilagi aduga nahaki dress adu yamna phajai loser haina karimna na hairagi aigi marupki ticket sing ado amukta pithok pikhoba haina Judy na makha taragi masida Gideon na adudi nahak laklaga lawrodana se adubu ai fox amane haiba se ningsingu nahak na ngasai stage play da haikibado predators singna prey singbu phaduna sarami adugi hat patupagi killer instinct ado hojik phawba ai khoigi DNA da yawribani haina hairagi masida Judy na nangna madu hairaga aina kigadaba nati haina hairagi madudagi Gideon na Judy bu laimai de inthurami aduga hojikti kiraba natra kappo haina karimna na hairami masidagi Judy na makhong ani duna songkhatuna Gideon ge manaton da kausilami Gideon sauragi madudagi mahaki makhutki khujil adu sangdoragi aduga Judy gi mamai da khotlami aduga Judy gi mamai adu namsinduna ngasigi thaudok asi na punsi chu paningsingu Carrot farmer nataba atopa hek oige khalaklaba thaudok asi kawgunu haramlaga makhoi nok tuna satki makhoi chatkraba matung mamanabi sing adu sensilagi aduga karisu tawdabra haina hanglagi Judy na karisu tawde haituna mahakna ticket sing adu makhoi da pirami madudagi mamanabi sing aduna mahakpu ticket adu lawrakpagidamakta mahakpu thagalami masigi makha tarakpa sinasta amuk uliba asina sahi 15 ki matungni Judy na mapung marai pharaba matamni Zootopia Police Academy da Judy Police Recruitment gidamak mahaksu saruk yari mafam asida polar bear amana instruction mayam ama piri Zootopia hariba mafam asida unique obe ecosystem taraga ni thoilai maming khara pallabda Tundra Town Sahara Square Rainforest District asina singbani nakhoina police oge harabadi mafam asida tawba test khudemak pass tawgadabani haina mahakna lauthoglam madudagi test sing adu mathang horoglami akanba nuksit marakta laingoi gi lamda sarhalli adubu Judy satpa ngamdre fail oire madudagi amuk Rainforest District ta foot lising ama wangwa mafam amada khutna yanduna satpa gi test amuk toromi madudasu Judy taraktuna test adu fail oire mathangda amuk ice ki wall ama kahalli madudasu kaba ngamdaduna fail oirami asumna tawruba test khurimak Judy mai paklamde fail oiduna ta leirami adubu mahaki police oiningbagi wakhal aduna hena kanman khibana mahak ninghanabadi poklamde masidagi mahakna haukiba mayam aduna para oiduna mahakna ayuk nungthin numidang tumba saba khangdana mahak hotnarami madudagi mahakna testing adu mathang pangal losing sizinaduna mahak mai paklami masigi makha tarakpa sin asida amuk udliba sina ot lawbagi thauram amada Mayor Lionheart na GPD gi ihan hanba rabbit police officer kaukhatuna mayamda masak taki Judy harauna kakhalagi assistant mayor Bellwether na mahakpu badge ama thachin biduna congratulations officer hope saidun da thagali Judy na aina kaidaunungda nakhoigi ningba kaihaloi masi aigi angang oringaidegi ningjarakpa manglani haina hairami Judy Zootopia gi mayai sabuk city center precinct 1 hariba mafam asida mahak thabak tawragani haiduna Mayor Lionheart na lauthoglammi madudagi photo session ama lauduna sin nasi loisilli